Tabiraba amadi miteng tabiraba singbo ahanba maktada ikai khumnajabaga loinana taramna okchari. Ngasi amuk mayamgidamakta pujarakliba film aski mamingti Durandar hairiba hausik yamna mai chaliba film aduni. Film asi 2025 ki December 5th ta release tawkiba yamna nauriba film amani. Film asi asengba thokiba thawdoksingda yumpham oiriba film amani. Amadi ahenba wari kaya haptuna film asibu phajanaba sembani haina suphongdokli. 1999 da Indian plane hijack tawkiba 2001 da Indian Parliament attack amasung 2008 da Mumbai attack tawkiba pumnamak adu film asida asengba uli. Film asi spy action amasung thriller film ama oiri. Film asi country kharad ben tawduna kaphande adubo miyamna yamna pamnabana crore 450 changna part ani thokna namlaba film asina numit kharani asida crore 54 hena tanba ngamkre. Aduga amana film asigi ani suba part 19 March 2026 da release tawgani hariba asibusu miyamna khut thektu ngainari. Film asigi writer director amasung co-producer si Aditya Dharna ori. Aduga film asida maruoiba saktum langniba sing adudi Sara Arjun, Akshay Khanna, Ranbir Singh, Arjun Rampal, Sanjay Dutt, Rakesh Bedi amasung R Madhavan makhoi sing asini. Film asigi IMDb 10 gi manungda 8.5 rating fangli. Aduga love and acting da 100% fangliba film ni. Adudi mayam film gi warida laksarage film si yamna nauriba amadi achoba project oibana yamna sang thagalabadi copyright ki problem lakani khanduna tensilabani. Adubo wari asida maru oiba details pumnamak hapseduna mayamda soiduna gyan tahanjagi. Masida asoi aran amadi sithanantaba yaukima matamda mayamna ngakpigani. Film asida sok 1999 amadi 2001 da terrorist attack kaya India da thoki. Ahanbada plane hijack, anisubada parliament attack. Hariba attack sing asi Pakistan country na tawhanbani. Asengba sikhanglabasu India na karimata tawba ngamdi. Maramdi matam aduda Pakistan da atopa country singna support yamna tawbana. India na Pakistan dagi protect tawba ngamjarabra haiduna mission nama tharami. Mission asigi maming Durandar haina thori. Film asida maru oina mission Durandar adugi wari uli. Miyamna film asigi maramda idea khara leirabanina wari haujarake. Film asigi ahoba sinda sok 1999 gi December 30 gi madam ulai. Sinasida Indian intelligence ki director Ajay Sanyal su ulai. India gi flight ama Afghanistan chatpada Afghanistan gi airport Kandahar da India gi flight asibo Pakistan gi Mohammed Kauba terrorist group amana hijack tawki. Aduga flight ta yawriba singa dubusu hostess oina thamlaga India na phakiba makogi mi singbo thadukna bahairami. Matam khargi mamangda India na terrorist kaya farami. Phakiba terrorist singadu thador naba India gi flight asi hijack tawduna thambani. Tawdok asida India na karimata tawbagi pangal laikhidabana Indian intelligence director Ajay Sanyal, Ro chief foreign minister amasung prime minister phawba makogi mamangda nonjaba tarmi. Terrorist singna taliba dabi pomnamak yaduna India gi civilian singadu thadok halami. Tawdok asigi matungda 2001 gi December 13 gi matam amuk ulai. Matam asida Delhi gi Parliament House ta car amada terrorist manga tongduna kanna thausilaki. Makhoi mangana car dagi kumthaduna leiramba mising amadi police kayabu nongmaina kaptuna hatui. Anova chahi gi yamna nungairaba paujel 2025 chahi sigi aroiba numit December gi date 31 bye bye numit amadi anova chahi 2026 January gi date 1 New Year numit ani sigi oina Sanalingjan bakery na yamna ahongba mamalda cake offer thaduk chari half kg gi cake ta supna tagi lupa 350 aduga 1 kg gi oiragana supna tagi lupa 450 da fangbigani Sanalingjan bakery na bye bye amadi New Year numit nini khaki oina yamna hongna thajariba offer asigi khudong chaba soidana Lobiho, Tang Fangbu Kudung Chaba Simangan Bigano, Mikup Simaktadagi, Ahongbo Mamalda, Cake Order Toxin Biraklo, Delivery Kudung Chaba Sulay, Sanalingjan Bakery, Mobile Number Singdi 8413-987-885, Natraga 8731810461. Mafum Masida Leramba Mipung Kuding, Question Chenai, Togdok Tofum Masida, Ajay Sanyal, Konglay Tuni Yorki, Aduga, terrorist Manga, Adu Question Duna, Kudak Hatu Ali. Tam tiraba tawdok asidagi Indiana United Nations amasung US countries sing the wakatki adubo madugi response fajana amata phanglakide matam masida atopa country kayana Pakistan da support tawbana Indiana Pakistan da kari amata tawba ngamde maramasina Indian Intelligence Bureau gi director Ajay Sanyal rogi director foreign minister amadi prime minister yauna high level ki meeting amatawi meeting asida Pakistan bu sonta hanaba amadi India bu protection phangnanaba Durandar haina mingthonba mission ama thanaba khanai hariba mission Durandar asida India gi yamna haithoi singthoiba amadi yamna matik chaba agent ama Pakistan da thaba tarmi asumna meeting asida makoi amatu oina yanaduna mission Durandar asi hoki mathang sinda Afghanistan gi mafum amada Ranbir Singh laki
mahak asi mission Dhurandhar gi agent aduni mahaki identity pumnamak onduna mahaki maming Hamza Ali haina kawi mahak asi Baluchistan dagi ni haiduna Pakistan da irai laina changba ngami Baluchistan hariba mafam asi Pakistan Afghanistan amadi Iran gi marakta leirami adubo modern time da border khaidokpada Baluchistan asi country ahum asina yenaduna lokshin kibani Baluchistan da leiba mi singbo Pakistan yengthi Pakistan gi saruk yauriba Baluchistan gi mi sing adu phawba makoina tathina tobi maram asina Baluchistan gi lalhoba group kaya suleirami makoina Pakistan gi tongan tajaba pami Baluchistan gi lalhoba group singna Pakistan gi ISI gi mi singa ayamba matamda yengthine maram asina ISI gi mi singna Baluchistan gi mi singbu masak khangba hatui aina Baluchistan gi matang da wari asi mayam khangmin asi haiduna hapsarakpani film gi wari asida Hamza Ali asisu Baluchistan dagi Baluchistan lalhoba saduna Pakistan da changlakibana magi mission da yamna chayet na balakani maram asina su aina mathaki wari matek asi matang asida palambani Hamza Alina Pakistan da yoruptuna Karachi gi Liari hariba mafam adu lai Liari hariba mafam asi Karachi da maming chatpa mafam am oi Hamza Alina Liari gi juice center amada changlaki mafam asi Hamza Alina mission gi matung ina lakhibani juice ki dukan asida matam kaya dagi India gi agent ama leirami mafam asida India gi agent kharasu tongan tongan leinarami makoi masal yamna siksina aronbada paw famnuduna India da aronba paw sing yoholibani atai agent sing aduna mission Dhurandhar asigi Hamza Ali da mating oinanaba plan tawduna thambani juice ki dukan da leiriba ahal asina mafam asigi wari pumnamak Hamza da tamduna khanghali ahal aduna Hamza da Liari gi matang da hari aikoina Liari asi maru oina khalibagi maramdi Liari asi ningthau konung amagumani makoina Karachi sibu panduna Pakistan pumba asi control tawribani kanagumana Liari asi pairabadi magi makutta Pakistan pulabasi pairabani Liari asida leader ahum lai makoi singadudi Asrat Papu Babu Daket amasung Rehman Daket asi Baluchistan family dagi hawrukibana Rehman Balus harga sukhangnai maramasina Rehman Balusna Baluchistan singbo support tawduna makoi gi watabu ngangi Rehman Daket asi Babu Daket ki luhongdana pokwa machani Rehman Daket na chawraklaba matungda mahak asi luhongdana pokwa machani khanglakpada magi apokpi mamabu hatoki Rehman Daket na Liari gi mafum asida saruk ahum thokpagi amada rule tawduna lei aduga aremba saruk anidana Babu Daket amasung Asrat Papu na rule tawi Rehman Daket po namthanaba haiduna Babu Daket amasung Asrat Papu amatta oiduna thabak thoram pomnamak tawminai Hamza Alina Liari asida maruina lakibadi Rehman Daket ki gang asida changnanaba haiduna plan tawduna lakibani matam khara aronba wari pomnamak Hamza na thidoktuna khangdoklami nongma Rehman Daket ki luna tinaba imung amagi luhongbagi chak yensang sillangbagi order ama Hamza na yauriba hotel adu laki maramasina Hamza da Rehman Daket ki gang da yaunanaba achouba khudong chaba ma fangi makoina thidokpada Rehman di luhongba adu laklaroi magi machanupa chahi kunmuk suraba amadi luhong phamda khudol piba lakani Rehman gi macha asi lakpada Asrat Papu amasung Babu Daket ki mina hatnaba soidan lakani haibasi khangi thogdok asida Hamza na Rehman Daket ki macha adu kanbang ngamhorabadi irai laina Rehman Daket ki gang da changba yagani khanduna plan asi tawbani asumna luhongba namit asida Hamza su mikupna hum singna mayam adu da juice piduna seba tawi ngaihak leibaga Rehman Daket ki machanupa adu sulai luhongfam asida Rehman Daket ki machanupa atomba adu sulai Hamza na magi mideng aduna Rehman Daket ki machanupa adubo senari tanja asida Asrat Papu amadi Babu Daket ki miyoi ahum laktuna nongmai kapsilaki Hamza na Rehman Daket ki macha sing adubo kannanaba kannu honaduna nongmai kapi aroibada Asrat Papu amasung Babu Daket ki mi sing adu sokpa yaubadagi handuna chenaki thogdok asi loiduna leisilakpadadi Rehman Daket ki machanupa ahal adu nongmaina panduna siramle maramasina Hamza khogi plan adu maithire khanaduna nungairamde adubo thogdok aduda Hamza da wakhala malaktuna Rehman Daket ki machanupa adubo konduna yamna waba saraga hospital da purki Hamza gi tawsinaba mataw adu Rehman Daket ki machanupa atomba aduna uraga asengbani khanjaki Hamza na Dr. Singh aduda lauduna asokpa du kannanaba haina suharami tanja asida paw tabadagi Rehman Daket su hospital asida yamna nungsathina lai Rehman hospital da hek changlakpada machanupa atomba adu sensinduna mapaga unai mapada Hamza na mayamba adu kannaba kanna honai haiduna thogdok adugi wari pumnamakli Rehman machanupa ahal adugi thawai yaudaba hakchang aduda kopliba phi adu makhut thak thak nituna haidoklagi yengba thamoi machet tana kai
aduga yamna ningamdana kapi Rehman masabu yenglamlaba matungda thoglaknaga Hamza gi furit tairiba I adu macha gi ra hain hangi aduga Hamza da macha kananabu honabagi paisa piu hain hai maduda Hamza na paisa adu low haiba yade aduga hari aina igi ngamjaba mateng tawmani somna Baluchistan gi damakta lepibu urga aina yamna penje aisu Baluchistan masa ama oina makhoi gi marakta tinba pami wahi sitabada Rehman wakhal ngaya khali Hamza si paisa pambagi nate masagi thodang masak khangani haina khaladuna Hamza bu makhoi gi geng da yawnanaba ayaba du pirami tanja sida liar gi politician ama Rehman daket pu unanaba haiduna lai mahak asi liar gi MP natraga MLA gi candidate ama oi maramasina mafam masida laktuna Rehman da asawu themthaduna election matam yuksilakle irang thogaloisi election asi aina kabaga pumnamak nangi nakhuta leirabani haina tawsinaduna thingi politician asina Rehman daketa support tobu sadunu leibana Rehman masagi laman khumninglabasu khangduna lei TV news singdasu Rehman na masagi laman khumbagi thodang amata paikhatabasida wahang kaya hangnarei Hamza da geng asina yamna thajaraduna aronba wari pumnamak takthoklabi nongma Rehman na magi misingbu amamam ta oina hangi nakoina aigi mafum masida leiramlabadi aina tumin leiriba asumna leigadra maduda mayam aduna election asigi khalaga tangai fadana ikoi tumina leiba sina chungani haina hainarami adubo Hamza da hangbadadi mayamdagi tongana khumlai aina oiramlabadi laman khungani babu dakena election asigi mamangda geng adu hatlibagi maramdi election asigi pressure da kari amada tawba ngamloi khanbagini aibo hayo hairabadi mahak hojik chingnaba amata yauduna leiramgani khudong chaba silauduna laman khumhobuna chungani election sigi khanduna tumina sum leirabadi hena khudong thibu oigani maramdi babu daket na Rehman daket ki macha hatlabadasu Rehman daket karisu tawbangamde babu daket na hena power lei haina duna election adu kabasu ngamhoroi aduna matamasi chapcharbani babu daket pu loisilu maduna laman khumbasu saklani aduga liari asida Rehman daket gi hena power leiba kanasu leiti haina miyamna su khangnarabadi election su irai laina kagani Hamza gi wahi sing asida Rehman yaning laduna babu daket amadi magi myo simbolo sinaba plan pummak silanglami asumna Rehman daket ki misinga babu daket ki misingpho plan gi matung ina tumna hatoklami aroibada Hamza amadi uzerna babu daket pu senaduna tanarakhi uzerasi Rehman daket ki manaw singorami Hamza ga uzergana tanja yenglaga babu daket ki auto adu gari na thumjili tanja sida Rehman achakpa mairi ga loina duna lai aduga babu daket po nungna makok adu toina thugai duna yamna tamthiba mawong da hatoklami thoktok si mayam pumnumang na khangbada angakpo oine namit kharani gi matungda election matam yoruktuna election tawnai haribu election asida politician Jamil Jamalina vote masing yamna hendunu kai vote adu kabagi harawa phongdoknarami miyam tinba mafam maduda space kaya pi mafam asida Rehman sulai miyamna Rehman lakpo ubada yamna harawnai miyamna Rehman bo pamnaba si uraga Jamil Jamaligi thamoida akiba mapoi maramdi Rehman politics asida khongdaraklabadi magi fam asida akaibu oirakani khanbada Rehman daket na babu daket po hatkibadagi miyamna hena masak khangnarami liarida mana power hena paiba don oirami maramasina mayamna sumabu yamna pamnarami election leblabsu yamna laina kabagi mami chawnu ui Hamza alisu Rehman gi yamna thajaba maru oiba misak ama oidun lei function tawfam asida Jamil Jamal gi masanu bi sulaktuna tongana fami maduda Hamza na mamangda leptuna lona yengi Jamil Jamal gi masanu pi sinasu Hamza da yengi asumna makhoi ani mitka michana duna ingit tawnei Jamil Jamalida support tawnaramba achouba businessmen sing aduna Rehman ga unaduna wari sanai aduga politics ta laknabu suhairami maramdi Rehman gi power adu liari de kana amatana namthaba ngamlaroi haiba khangbana maramasidi Jamil Jamalina achakpa magaloinana Rehman bolekha tahan pamlami businessmen sing asigi marakta khanani brother haina machin manaw ani yawi makoi ani asina aranba thabak kaya tawduna paisa yamna paibu sing marakta tille khanani brother asina India gi nakli paisa kaya saduna India da tharaga India gi currency bu mamal nemtha handuna awaba kaya tahali pawasi Hamzana atai agency nga manaduna aronbada India da paw tamthoki bathang sinda Rehman magi maru oiba misinga loina duna khanani brother ga unabalai khanani brother na Rehman bu ISI gi makok oriba Major Iqbal ga unahali Major Iqbal ga Rehman daket ga unadun wari sabada Major Iqbal na Rehman da yamlaba no moising pami haina list idun pi
Major Iqbalna pamlibu nongoi sing asi Russia amadi America na sabu nongoi singni maramdi magi terrorist sing aduda Russia amadi America na sabu nongoi sing piduna India da mission kaya thabada ISI da badnam oidana ba haiduna hariba Russia amadi America na sabu nongoi sing asi Baluchistan da phangi haiba makhoi mayamna khangnarami adubu ISI amadi Baluchistan gi marakta yengthina ba laibana dil asi direct tongna bungamlamde maramasina Major Iqbalna Rehman da yal basenpham piduna offer asi tawi Rehman Daket su Baluchistan amu oibana magi keng da su Baluchistan kaya thami aduga Baluchistan singi mateng su yamna tawi maramasina Rehman Daket adi thabuk asi yamna lai Rehman Daket amadi Major Iqbalna dil asi yanarami mafam asida India gi fake money saduna India da thana na bahaiduna paikhatuna yamna su lai madu uraga Hamza yamna nungairamde adubu upai amata leitana mafam adudagi halaki mathangi sinda Rehman amagi misinga Baluchistan da dil adugi matang da lai mafam asigi mako wariba ahal aduna Rehman bu yamna ningthijana welcome tawi makoina phamina duna wari sarga yamlabu nongoi adugi haibada Baluchistan gi mako aduna yarami aduga khulai sing adu check tawduna puduna lai Major Iqbal da pinaba atopa sinamada Jamil Jamalina plan ama tawi madudi Rehman Daket asi magi lambi dagi thidoktrabadi kona mangonda khudong thibu oiragani haiduna suspended SP Chaudhary Aslam bu kauduna mayumda wari sanarami SP Chaudhary asi Jamil Jamalina suspend tawkibani maramdi SP Chaudhary asi yamna achumba chatpa amadi yamna sathibu oiduna gunda pumnamakpu thiduna loisilli haina adubu hausikti Rehman Daket asisu loisinaba haiduna bahangni SP Chaudhary bu mafam asida kauduna bahaki posting adu liari da tahalami aduga Rehman bu loisin khinaba hairami maduda SP Chaudhary na yade adu hari liari da leiribu police kodingma Rehman gi purit khawdu yawbugumani karigumba ina Rehman bu pharurabadi makhoina hana aibu lemna tharoi aduna aigi apamba tim aina semgani masiga iroinana liari asida aigi aronbu office ama pami masigi maramda kana amatana khangba yaroi aina haribasing asida nahakni yarabadi nahakna piribu posting asisu aina yagani wahi sitaraga Jamil Jamali atoppa upai leitabana SP Chaudhary gi wa pumnamak yarami bathangi sinda Hamza amadi Jamil Jamali gi masanupi ga loina ba horuktuna nungsinarami Jamil Jamali gi masanupi asigi maming Yalina Jamali kawi makoi anina mafam amada lakminabada newspaper da SP Chaudhary gi posting liari da amuk tare haina photo ga konana yauramba ubada Hamza na yengi madu uraga Yalina na hari photo adu ai masakangi aikhoi yumda lakaga babaga toina unaba misakni wahi asi Hamza na taraga wakhal amati khale aduga Yalina da hari handak amuk laklabadi nangna kupna senaraga ingonda marol hairo maduda Yalina su kari amata chingnadana nungsibagi damakta oinana yarami mathangi sinda Rehman Baluchistan dagi purakkiba nongoi sing adu Major Iqbal da sinabalai nongoi sing adu uraga mayam adu yamna haraunai Major Iqbal na hari khulai mayam si aikhoina India da pusin han dawribani asumna haiduna terrorist sing kausinduna apamba nongoi sing adu pi aduga makha tarai aikhoigi mising athubada isingi lambi fauduna India da chatkadawri aduga India da asowa terror attack kaya tohongani attack sing asida India si uful olhangani wari sing asi Hamza su tai maramasina Hamza na pawasi panthaba tawdana India da yohanki India gi intelligence kangpuna su pawasi phangi adubo hariba terror attack adu thingbadi ngamhaude Major Iqbal na terror attack ki plan tawkhriba adu India da 2008 ta terror attack tawkhiba adu makni hariba terror attack adu thingba ngamhaudana India gi intelligence group asi maithiki Hamza na aronba achoba terror attack ki maramda Indian intelligence singda paw thabadagi Indian intelligence singna section thorang kaya lorami mathang sinda liari manung asida politician Jamil Jamalina plan tawduna SP Chaudhary da Rehman bu encounter da hatu khina ba haiduna thorang pungmak chathali nongma Rehman gi yumda chak thongliba misak aduna Rehman gi machanupa gi chanabada hidak hapsili maramasina angang adu tharo onduno khangba aduda Rehman magi mi kharaga loinaduna machabu hospital puraki matam asida aruba thabak ama leibana Hamza amadi Uzair Rahman ga punba ngamkhide tongan chatnarami Rehman lakpa lambi aduda SP Chaudhary na mamang da thatuna nongoi leptana kapsinki kuina nongoi kapnaraba matungda Rehman upai leitana magi nupida macha adu hospital yaunanabu pokhro haina chalhan khraga surrender tawi asum tawduna SP Chaudhary na Rehman bu faduna gari da haplaga pudunu lai SP Chaudhary gi plan di Rehman Daket asi faduna pubada nanthokuna chenge tawbadagi nongmai na kaptuna hatpani pawasi Hamza amadi Uzair na khanglakpada yamna pakanai
Hamza na hana singnaba laikibana chak thongba nupa adu sathina phuduna asengba sing adu haidokhale talak asida Yalina na Hamza da call tawduna video ama thajilaki hariba video adu yengbada thogduk asigi mamangda Jamil Jamalgi yumda Asrak Papu SP Chowdhury makhoi ahum phaminaduna wari sanarami Jamil Jamali masamakna SP Chowdhury da Rehman bu encounter tawduna hatnaba haiba sisu video asida marik chumna yaurami Jamil Jamalina liarigi mipum khudingmakna Rehman bu yamna pamnabana magi famasi munkragani khanbada Asrak Papu busu mafam asida kauduna Rehman sikraba matungda mana haiba thabak thoram pumnamak Asrak Papu da tawhannana bahaiduna SP Chowdhury nasu Rehman bu losin kibasi hanadagi pamduna lakibani maramasina makhoi ahum manaduna Rehman daket bu losinaba plan tawnabani video asi Hamza na yenglaba matungda Yalina bu magi laifam maduda chatlaga phone off thamduna kana amataga pau faunagano ai laktribu fawa haiduna chatlanki Hamza na video adu Jamil Jamali da thajinduna kihallaga hari video si public ti yahoningtrabadi Rehman hat pathingo natrabadi nangi ijat nangi pham amata lemna tharoi wahi asidagi Jamil Jamali yamna pakani mayumda masanu pisu leite haiba khangbadagi upai leitana SP Chowdhury da call tawduna video adu thajinduna ichanu pigi punsi khudong thiragani aduna Rehman daket hatkanu haina thingi maduda SP Chowdhury ni yadi aduga phone adu kakhi amasung Rehman bu hatna ba haiduna thorang tawi SP Chowdhury na Jamil gi wa si tadre haina Hamza da tamlaki Ramasidagi Hamza na upai amamuk tawduna Jamil da SP Chowdhury gi aron bu office adu kadai da lei haina hangduna SP Chowdhury gi aron bu office adu dalaklaga mi singadu tap tana phuduna makhong da thori ni yan katuna thau haijilaga mai chugi tawi pumna magasi Hamza na SP da tamna ba haiduna camera da yenghali Maramasidi SP Chowdhury na Rehman bu hatpa ngamlamde makogi missing aduga Rehman ga mafam amada thengnaduna onthoknarami mamangda Hamza na call tawrakpada aigi ming Hamza kawi haina yamna lingna harki maramasina SP Chowdhury na Hamza hairi du kanano hangbada Hamza na thoktuna masaktai mathangi senda Rehman mayumda halakpagi mayam pumnamagadu yamna harawnei Hamza gi thongna aduda Rehman di apen bu oikre Rehman daket na Major Iqbal ga amuk unabalai nimirasi 2008 ke November 26 ke India da terror attack tawkhiba numit aduni India da bomb sing sathina pokhaiba adu Major Iqbal na TV da mayam adu phamin aduna yenglaga pen harawna noi Rehman su yauduna haraw phongdoi matawasi uraga Hamza di thamoi machet tana kaiduna khangba ngamde milugi pirang thingba honai Hamza na attack adu thoktrinaida India gi intelligence sing da policy mangjong na pikrabani aduga makhoi ni attack si thingba ngamdribasi karigino haina yamna ningamde tawdok asidagi Hamza mai hauna sauduna angamba khara halamnaga masa sikrasu yare haina fawkhali adubu wakal phathaduna plan ama tawi Yalina da magi mapabu koholi aduga Hamza ga phaminaduna wari sanai Yalina gi mapa adu ahanbadadi mai hauna sawi adubu Hamza na gyan tahanduna hari liare sida naki thajabami hairabadi aine haujikti mari mata thoklabanina nachana pibu aingonda miyam khangna luhongo aina Rehman daket polosin kike aduga power pumnamak nahaki khuta leirabani masid nahaki kari firemno asumna hangbada Jamil Jamali di magi fam adu busu nungsibana Hamza gi wakhalul adu yaningladuna makhoi ani luhongbina wa thorang tawi asumna numit adu yawruktuna luhongbagi mi mayam ama laknai Rehman daket sulaktuna luhongbadu yawi luhongfum masida makhoi tongan phamduna arubu wari ama sanai maduda Hamza su sangsindun yawsili Major Iqbal na handak amuksu yamlabu nomoising lawnana bahaiduna Rehman da hai maduda Rehman su adumuk yai Uzer gi diary da India da terror attack tawhangadaba numit singi list adu Hamza na yengthui luhongba loiraba matungda Jamil Jamali Hamza amadi SP Chowdhury punna Rehman bu hatnaba plan tawi numit kharin gi matungda dam ama sangabagi Rehman daket chatpa tarami haribu numit asida Hamza na plan gi matung inna Uzer bu Baluchistan chatuna del tawna khiba nomoising adu lawruna ba haibadagi Uzer su Hamza da thajabaga loinana Rehman bu senana ba hairamlaga satki dam sangaba numit asida Rehman gi miyosing adu khaidok khibana yamlamde kudong saba silawraga Hamza na Rehman tongliba gari adu halakpada thorei gari da tongliba mising adu wana duna ngahak uithanei tanza si yengduna Hamza na Rehman tongliba gari adu khakta mayam adu dagi leithoroktuna thoraki kara thawraklaga Rehman na chingnaratuna gari khamna na bahabeda Hamza kari amata tadana gari adu kanna adumak thawi gari manung asida inaba phunaba tawbadagi gari adu yamna sathina accident tawki nakalamadana SP Chowdhury na magi tingaloina duna Rehman bu ngaidun lei Rehman gi atopa khongloi singsu gari matungda inaraktuna yawsinaraki Hamza di mafam adu gi chen thoraklabanina Rehman gi miyoi amana Hamza bu tanaraktuna nongmai kablaki
nongmai makhol si tabada SP Chaudhary su magi team aduga lai amasung Rahman gi mising aduga yamna kuina nongmai kapnai nakalani makta asok apan yauni adubo Rahman gi mising yamdabana asum sirak padalem hautre maramasina Rahman su jungle aduda mathwai hingna bahaidun chalaki SP Chaudhary su Rahman gi matungda tanarei nakalamadana Hamza su Rahman gi miyoi aduga phunabada yamna soklami adubo aroibada Hamza na miyoi adu hatoklami asomda su Rahman gi SP Chaudhary ga yamna tamthina phunai kuina phunaraba matungda Rahman SP Chaudhary bo hatke tobada Hamza yoksilaktuna Rahman de attack tawrki kudong saba silauduna SP Chaudhary na hawgulaktuna Rahman bo nongmai kablai hana plan gi matung ina Hamza na SP da Rahman bo sinana hatpa yaroi haikibana hatpa makti halamtre aduga mafam adudagi sakki Hamza na tawsinaduna Rahman bo mareng jumda thangatuna hospital da puraki pawasi Uzair da sutami Uzair su khudakta gari mamai leidun halaki Hamza na law khongduna hospital asida Rahman bo kannana bahairami Rahman su mangakta nongmoina pankibana wa amata ngangba ngamdre maramasina mathwai yawrbasu paw tamba ngamdre Doctor Singna Rahman bo operation theater da pusanki mayam adu wana duna leini ngaihak leiraka doctor na Rahman gi mathwai kanba ngamhodre haina tamlaki Hamza de liari asida Rahman daket sikraba matung asida miyamna masak khangna duna leirami mahakna tawriba plan adu kana amata da chingna hande film gi losilakpada India gi sin ulai matang asida ikoina khangi madudi Hamza Ali gi asengba maming Jaskirat Singrangi kawi mahaki imong manungi miyoi pomnimak hatok pikibana magi ni haibada kana su leitre mahaksu Farsi gi dandi phanglabada Indian Intelligence ki Director Ajay Sanyal laktuna India gi thabakta mateng oiner bahaiduna mission asida tharaki asumna ahanba part asi matang asida losinki ani suba part su 2026 ki March 19 da release tawragani haina confirm tawkrabani ani suba part asida Hamza Ali gi wari sing amati mana liari da power paidun leirba matungi wari da yumpham oigadori maramasina miyamna film asigi ani suba part adusu khawrang na ngainari film asigi matangda miyamna achumbani aranbani hainaduna yetnari adubo asengbadi film asigi wari asi writer na film asi phajana bahaiduna wakhalna sagalaga ikibani haina hairi film asida role lawribasing asidi tasengbagi asengba maming leirba music ngaktani aduga India da thokiba terror attack ki asengba thodok singi footage su uli miyamna film asibu yengbada kyan tanana ba point sing adu kakta lijabani film asi yamna sangi amadi action dialogue na chingba kaya su phajana yauri miyamna film asigi full explanation pambirabadi comment soidana haibiramo matam khara leiraga soidana thagatsarake haujikidi yamna nawriba film oibana copyright ki problem leibana ngasigi matang asid losinjarage heavy discount Anoba chahina lakpaga loinana sanaling generation art na miyam da yamna nungairaba paujel ma pijari Saukhatpagi khongjel da ngasidi resin art yaudaba yaraktre resin art ki kanaba miyamna thoidongna khangnarakpana ngasidi miyamna hena pamnarakle resin frame tawkiba posak sing haibadi keychain wall clock bookmark coaster lohongbagi kundok pareng amadi photo na chingba adongi memorable oiba posak sing preserve tawduna matam sangna long life oina thambada masak karimata mangloi ising khara chongkibadi lairadana ising da punna lupsingdun thamba fawada akaiba karimata leite 100% waterproof oi khetatpa khotatpagi stress leiroi mingsel na khajinduna ningthina leitengduna thamba posakum hena decorative oina taru tanana matam pumnamakta ugani adunadi mamal su hongba resin art na mafare asengba magni adongi apamba design da resin art ki matengna isagi natraga family gi photo frame chan biningba kondo preserve tawduna frame chan biningba masida natana adongi memorable oiba posak sing frame chanduna matam sangna thambiningba wall clock ta isagi natraga family gi photo hapiningba alphabetical keychain natraga photo hapa keychain amadi tongan ba makhal gi posak sing adongi apamba moongda frame chanduna design tawduna hena decorative oiba moongda memory oina thambiningba singna ngasingma contact tawbirau anoba chahina lakpada resin gi item khuding makta discount chawna pijari pakhang le sabising gi oina su mamal yam dabida yamna decorative oiba moongda adongi nungsibi gi photo frame chanduna amadi wall clock ta isagi natraga family gi apamba photo haptuna gift fina horo soidana thungna bi horo mamal su hongba hena decorative oiba waterproof oiba long durability oiba hairgadi resin art number fare ngasima contact tawbiraktuna adongi apamba item sing order toksin bi horo Sana Lingzen Resin Art mobile number singdi 8413987885 natraga 8731810461 Layang luraga halak abamatung ani subat tapta musical night hayal kunjagi December ge tang kun ganipan nong majing numit asina oidi
aduga 2025 sahi asigi aroi sosu hayel kunjagi saifam asina oiri tabining ba jengbining ba sing koi thokira u kharadi laurage khali ai mayam su adum lawbiu isai thugai na badi sinbinu ingba budi waxing thani na phachana inge lakpat tanbudi tan adubo yenglaga taraga nikkera songera nomgera khapkera ye maraina sagat charkani lengthokira u lakliba December gi tang kun gani pan nongmajing numit hayel kunja presents special live concert tapta lakning draga de khangdare lakpiu de khak hairoi अनौब चही की यामना नुंगाइरब पाउचेल 2025 चही सिगे अरोइब नुमित डिसेंबर की डेट 31 बाय बाय नुमित अमदी अनौब चही 2026 जनवरी की डेट 1 न्यू ईयर नुमित अनि सिगे ओइना सनालिंजन बेकरी ना यामना अहोंब ममलदा केक ऑफर थादुकचरे हाफ केजी की केक ता सुपनतगी लुपा 450 अदुगा 1 केजी की ओइरगना सुपनतगी लुपा 450 दा फंगबिगनी सनालिंजन बेकरी ना बाय बाय अमदी न्यू ईयर नुमित निनी खकी ओइना यामना होंगना थाजरिबो ऑफर सिगे खुदुंग चाबा सोइदना लौबिहो तांगना फंगब खुदुंग चाबा सिमांगन बिगनो मिकुप सिमक्तदगी अहोंगब ममलदा केक ऑर्डर तौसिन बिरकलो डिलीवरी की खुदुंग चाबसु लैजे सनालिंजन बेकरी मोबाइल नंबर सिंगदी 8413987885 नत्रगा 8731810461